Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Parak Sel Hangtokpa Council of Higher Secondary Education Manipur na leibak asigi oina ahanba oire Numinini chupna chathagadaba kunithoi suba Kachai Lemon Festival ngasidegi Kachai Village ta haukre IDP angang singi samasya haibasigi matangda jila thaki mipamama kaksing da pangthokre Youth Affairs and Sports Mantraloy gi Sports Secretary Hari Ranjan Rao na hairi Manipur gi ladiba sports ki culture asi leibak asina yokhatpagi tangai fadaba lei amasung Pradhan Mantri Narendra Modi na hari Startup India program asi scheme ama oiba khak natana tongan ba lamsingda khudong chabasing piba Rainbow Vision ni Performance Assessment, Review and Analysis of Knowledge for Holistic Development Parak Sel Hangdokpa Council of Higher Secondary Education Manipur Kosemna Lebak asigi oina ahanba oire Parak Sel asi National Education Policy lisingani kun mapungpana chanhanaba Parak NCERT Naidilina lokholakpa thaurangni Kosemda nauna hangdokliba Parak Sel asi ngasi Parak NCERT Naidiligi CEO amasung Head Professor Indrani Bahaduri na hogdokki thorom aduda council gi chairman Takhilamam Ojit Singh Saruyaki Parak Sel asina workshop pangthokpada natana resource person sing subject expert educationist amasung oja singi marakta khananainabigi khudong chaba piri masi National Education Policy lising ani kun mapungphana chanhanaba thorangi saruk amani Numinini chathagadaba kunichoi suba Kachai Lemon Festival ngasi Horticulture and Soil Conservation Commissioner Taitulong Pamaina ngasi Kachai Village Ukrulda hogdokre hogdopagi thorom aduda Ukrul Jilla gi Deputy Commissioner Asis Das yauna atei meoi kya saruk yaki kumai asika mari lenana aikhoigi Ukrul Paumi gi paudam ama Kachai Khunja Singh ki tamak ti champra yokpasi livelihood sustenance ki tamak oi loinana jahi khuting pangthokpa lemon festival asina lemon farming ki artha thokhan bakhak natana Kachai lemon the pride of Manipur si mapungfa na khanghan ki India ke lemon growing areas marakta GI tech fangbasi Kachai khakta oi loinana highest ascorbic content chu oi numit ani pangthok kataba festival asita ahanpa numit lemon sales tawi loinana entertainment programs kaya pangthoki amasung ani shupa numita lemon farmers sing kitamak te experts sing the training pangthokpi kani Manipur ta shanti mathang hanchilak paka loinana kumshi ki lemon festival mapungfana pangthok tuna le Akashwani Imphal ki pau kitamak ukruda ki sothing shimri National Accreditation Board for Standing and Calibration Laboratories NABL na sinduna Manipur Technical University Imphal da NABL Accreditation amasung masigi kanaba haibasigi matangda miyambu hena khanganabagi thawram ama pangthokre thawram asi Quality Council of India ge Gunvata Yatra Initiative ki makhada sinbani miphamadуда rises da NABL ge accredited tawba laboratory sing masing yamna leitabagi matangda kupna khanaki The Prohibition of Child Marriage Act lisingani kuntorki matangda miyambu hena khanganbagi thoram ama Phubakchau Makhalaikai Community Hall da pangthokre Manipur State Commission for Women Phubakchau Young Muslim Development Association amasung United Manipur Muslim Women Development Organization na punna sinba thoram aduda Manipur State Commission for Women gi chairperson Tiningpham Monsang Saruyaki thoram aduda resource person oina Saruyaki ba advocate Thiam Raj Kishore na hai Pasha Pioneer School of Potam Leharaga is a Parani Habanati. Ajas Monkey we have a tabak Mayamaleko. Adi Manunda Karikari, Karapan Lakanda. I say Pasha Pai the Vanamarum Kanda Aja, Sahi Taratrama to the Pashatan Hole. Adabu Sarvegi report of Hagibu, Nana Pashatan Bahova, Namsa, Sahi Tarada, Manalisimo Humari Tangam Bado, Haying which he contrasts or Kanda Lisimata Tagi and Tangam. Child labor is here, Angangu Mangnabagi, Achoba, and the Magi potential and Mamma when Mangandi whatever. IDP angang singi samasya haibasigi matangda jila thaki mipamama kaksing Deputy Commissioner Office ke conference hall da pangthokre Thauramadu Manipur Commission for Protection of Child Rights na District Administration kaksing amasung District Child Welfare Committee ga punna sinbani Thauramadu da wangang bada Manipur Commission for Protection of Child Rights ki chairperson Sri Kaisam Pradeep Kumar hai commission asigi maroiba pandam di IDP angang singda mental health ki samasya laktanaba ahenba miyeng changba haibasini mahang hai
Commission na grassroots thabak thaktagi thabak paikatuna hiram masigi matangda khana nainabagi thorong kaya marum pangthokre. Siri Pradeep Kumar hai Kaksing jila da singthaningai oiba thabak kaya paikale Kaksing Child Welfare Committee na mapung phana thabak tokduna angang singi bank account phawba hangdokle. Thoramadu saruk yakiba jila sigi deputy commissioner Upuluri Sektana na hai IDP angang singi yai phanabagi damak stakeholders sing amasung mari leinaba bibhag sing punna thabak tawminabagi tangai padaba lei. Tabiriba pawasi Akashvani Imphal degini. Youth Affairs and Sports Mantraloy gi Sports Secretary Hari Ranjan Rao na hari Manipur asi sanaroi singi lamdam amani lamdam mas lairiba sports ki culture asi laibak asina yokhatpagi tangai fadaba lei. National Sports University na sinduna Imphal gi kuman lampakta pangtokkiba University asigi nipan suba kumon thoramda Sri Rao na makatan hai rises the lairiba National Sports University asina laibak asigi ahanba sports ki damak lingba university ori. University asi laibana sports ki oiba tonganba university lingbagi tangai fadaba adu miyamna khangle. University asi khwaidigi hena kumang choksinba matamga chunaba university ama ohenaba pandam thamli. Pandam asi phangnaba sports ki lamda tabak tawriba sing yauna sanaroi amadi miyamna honabagi tangai phadaba lei. Manipur is the land of sports person. I am so surprised to see participating in so many sporting activities here, which is quite outstanding and amazing. This university is able to grow and establish itself the way it has been envisaged. All the national sports federations of major sports would like to come and do their coaching camps here in this camp. Assure all of you that we look forward to NSU as a beacon of hope, as a star performer in the days to come. Thoramduda Ministry of Youth Affairs and Sports ki Joint Secretary Dr. Sovit Jain Padma Shri amasung Khel Ratna gi mana phangkrabi N Kunjarani Devi National Sports University ki Vice Chancellor Dr. Syam Sundar na singba saruk yakhi. Recent advance in mathematical sciences and new trends in statistics haiba hiramda numinini chatagadaba National Conference Imphal gi DM College of Science da ngasidegi haukre. Statistics and Program Implementation Mantraloy amadi DSTSERB Ayushman National Research Foundation gi bakada pangtokpa conference adu hogdol aduna DM University gi Vice Chancellor Professor W Chan Babu na hai ngasidi mathematics amadi statistics ki lamda yamna chawna ahongba laklei. Tongan ba hiram singda research amadi study tawbada statistics amadi mathematical gi application yaudaba yaraktre. Masi finance, weather, agriculture, environment amasung forest ka mari leinaba data sing nainabada yamna maru oirakli. Conference aduda Manipur yauna atai rises singda leiba university singdagi lakpa scientists yauna professor sing saruk yari. National Road Safety Month lisingani kuntaruka mari lenana miyam da lambigi niyonga na chananaba amadi ningthina khanganabagi campaign sing rises gi tongan ba jila singda pangthokli. Thabum ama chupna chathagadaba campaign asigi saruka moina Imphal West DC Lambi Kanglagi Nongchuk Thamba Gate Wahengbam Lekai Parking Area Singjamai Police Station Kawan sing mafam singda asigumba awareness drive sing tha asida leptana pangthokani hari. Tamenglong jila dasu National Road Safety Month ngasidegi haukre hogdopagi thoram aduda sarkar gi makok thongba official sing saruk yaki. Thoram aduga mari lenana Jadonang Park tagi Apollo Ground fawba rally amasu saki. Palan thoram asiga mari lenana jila asida miyam gi oiba awareness campaign, wall painting, street play, special road safety awareness program na singba pangthokani. Lagliba humudra te suba ganata dibas palanga mari lenana None District Headquarters leba Deputy Commissioner ki conference hall da mifam pangthokre. Mifam aduda jila asigi Deputy Commissioner Shri Vidyamari Sridharna Ganatantra Divas pangthokadaba mafam sing ningthina sem sanaba amadi atei kudong saba sing miyam da phanganaba pauktak piki. Ganatantra Divas ki full dress rehearsal thasi kunmarida Longmai Common Ground da pangthokani. Manipur Youth League Mayor na sindura ngasidegi anoba langongi board haiba campaign hogdokre Manipur University Students Union ga kusamaduna Manipur University gi auditorium da pangtokpa thorum aduda University asigi Anthropology Department gi hanagi Head of Department Professor W Navakumar, Editors Guild Manipur gi Secretary General Yumnam Rupachandra, Musugi Vice President Hijios Tongbram Amadi, Mayor gi President Asem Prince Saruk Yaki. Sahi ama chumna chathagadaba campaign asigi manung chana pangthokadaba thorom singda bota senja chumja tawdana kanglon chumna pangthokpa amadi miyamna su makhoi masa masagi apamba mihu sing khannabana kunai asigi tungi lambida hena afaba oirakani haibasigi matangda akhang ahi singna wa ngangani. Campaign asi maruina lakadriba English ani kuntariki Manipuri Vidhan Sabha Mikhalgi mangwenana miyamda rajniti gi maramda mamutta na khanganabagi pandamda pangthokpani.
Akashbani Imphaldagi Pau Tabiri. प्रधानमंत्री नरेंद्र मोदी ने हारी स्टार्टअप इंडिया प्रोग्राम असी स्कीम अमा ओइबखक नत्ते मसिदि तोंगान तोंगान लमसिंग समनहंदुना अनोब खुदोंग चाबसिंग पीबा रेनबो विजन नि नेशनल स्टार्टअप डे गा मरी लेनना स्टार्टअप इंडिया हौदोकिबा चही तरा मपुंग फारकपग मरी लेनना नई दिल्ली दा पांगथोबा थोरमदा श्री मोदी ने हाई हौकिबा चही तरा असदा स्टार्टअप इंडिया असी इहो अमा ओइरकली मसिना लेबाक सिनबा थुंगबदा अनोब संस्कृति अमा ओइना चनरकली मांग हाई भारत असी मालेम की ख्वाइदगी चाउबा अहुमसुबा स्टार्टअप इकोसिस्टम ओइरे भारत की नहासिंग असी असेंबा समस्यासिंग कोहनबदा मियेंग चंगली हारदुना प्रधानमंत्री ना नहा ओइरिबा इनोवेटर सिंग अनोबा मंगलान की दमक थौना लिंगजेन फुदोकलिबा असी थागतनिंगाइनी मांग हाई हौकिबा चही तरा असिदा लेबाक असिदा सुमनतगे स्टार्टअप चंगा मुक लेरंबा अदु ngasi लाख अनि हेन लेरे श्री मोदी हाई इंग्लिश सिंगनी तरा मरिदा भारत ता यूनिकॉर्न मरी खक लेरंबदगी हौजिकती यूनिकॉर्न चामक कुनमंगा हेना मथौ निंगथीजना तौरे साथियों आज हम स्टार्टअप इंडिया के 10 साल पूरे होने का माइलस्टोन सेलिब्रेट कर रहे हैं 10 साल की ये जर्नी सिर्फ एक सरकारी स्कीम की सक्सेस स्टोरी नहीं है ये आप जैसे हजारों लाखों सपनों की जर्नी है ये कितनी ही कल्पनाओं के साकार होने की यात्रा है आप याद करिए 10 साल पहले हालत क्या थे इंडिविजुअल एफर्ट्स और इनोवेशन के लिए बहुत गुंजाइश ही नहीं थी हमने उन परिस्थितियों को चैलेंज किया हमने स्टार्टअप इंडिया प्रोग्राम लॉन्च किया हमने युवाओं को खुला आसमान दिया और आज नतीजा हमारे सामने है थौरमदुगा मरी लेनना प्रधानमंत्री ना मफम मदुदा पांगथोकपा एग्जिबिशन अमा येंगसिंगी अमदि मदुबु हांगदोलिबा मियोइसिंगसु वारी सानकी लागिबा संसद की बजट मिफम दा सरकार ना सीट एक्ट लिसिंग अनि कुंतरुक पुथोकदोरी नई दिल्ली दा पाउमिसिंग दा वांगांग मदा लौ सिंगो अमसुंग लौमी की याइफयुंबाल मंत्री शिवराज सिंह चौहान हाई एक असिना मगुन याउदबा सासिननबा अमसुंग अनऑथोराइज ओइबा मरुमरांग योनबा थिंगनबगी दमक्तनी थौरांग असिना मगुन लेबा सर्टिफाइड तौरबा मरुमरांग लौमी सिंह दा फंगनबा पांदम थमली मंत्री ने हाई अनौबा आइन असिना मरुमरांग सिंह कदाइदिगी पुरपनो अमसुंग कनाना सप्लाई तौरपनो हाइबदु चपचाना खंगबा ngamlagani नोंगचु बेंगोल अमसुंग असंगी नुमिनिनी खोंगसदा प्रधानमंत्री नरेंद्र मोदी हयेंग कोलकाता थुंगनी अहोब नुमिता प्रधानमंत्री ना हावड़ा अमसुंग गुवाहाटी की कामाख्या तमना चेंगदबा भारत की अहानबा वंदे भारत स्लीपर रेलगाड़ी मालदा टाउन रेलवे स्टेशन दगी हौदोकनी महांगना गुवाहाटी कामाख्या हावड़ा रेलगाड़ी वर्चुअल ओइना लमथागनी श्री मोदी ना नोंगचु बेंगोल की मालदा दा पांगथोपा मियांगी ओइबा थौरम अमदा लुपा कोटी लिसिंग होम चनी यांखैरोंगी रेल अमसुंग लंबी की प्रोजेक्ट सिंग पाइखटनबा जत्रा हुनगनी हौजिक सानबगी पाव खाइदेम गीतचंद्र दगी MPSC टीम ए अमसुंग एक्स पोलो क्लब वांखै कुंथामा पंसुबा मेंस स्टेट लेवल पोलो टूर्नामेंट के सेमीफाइनल चंगले ऑल मणिपुर पोलो एसोसिएशन की मीटिंग मखादा इम्फाल की मपाल कांगजैबुंगदा चथरिबा टूर्नामेंट असिगे ngasi सानखिबा क्वार्टर फाइनल मैच सिंगदा MPSC टीम ए ना AR पोलो टीम बु पांजल निपाल अनि दे थोइकी अतोप मैच अमदना एक्स पोलो क्लब वांखैना टेंथा पोलो क्लब पु पांजल तरेत मंगा दे थोइकी तरा निपान सुबह मणिपुर स्टेट लेक लिसिंग अनि कुनमंगा कुंतरुक की ngasi lamlong thongkhong da leiba artificial turf ground da sanakhiba match amada USA na nakobu panjal ani shino da thoikre atopa match amadana trukpu amasung manipur police sports club panjal ani ni sanaduna draw satki imphal east ki oina football gi league pangthoknaba ngamnabagdamakta jila asida leiriba football club singi apunba edo committee na honari committee asina honariba asida mari lenaba singna mateng pangbina ba hairi sanaroi singi yanglaga FMFA nasu mateng pangbinaba committee asina thadorukpa chirol amana hairi Imphal iski kontha alupta leiba YCCIC na sinduna ibudo marjing lampakta sathariba taramdoi sumba yumnam rasmani memorial invitation under 15 boys and women's hockey tournament ki ngasi sani ke banupa masagi match singda mairawasi khongna SYUC usekonbo panjal nipal anida amasung BS Bishnupurna singjamai seyobo panjal manga mari da thoiki Rajesh
Thagachari Geetchandra, Arubeda Maruya Pau, Paraksel Hangtopa Council of Higher Secondary Education Manipur Lebak Asigi Oin Ahanba Oire, Numinini Satagadaba Kunito Suba, Kachai Lemon Festival, Nasidegi, Kachai Village the Hokre, IDP Angang Singi Samasya Hibasigi Matang the Jila Taki Mipamama, Kaksing the Pang Tokre, Youth Affairs and Sports Mantralagi Sports Secretary Hari Ranjan Rao Hari, Manipur Gi Ladybug Sports Ki Culture Asi Lebak Asina Yokapagi Tangai Padabalay Amasung, Pradhan Mantri Narendra Modi Hari, Startup India Program Asi Scheme Ama Oibakak Natana, Tongan ba lamsingda kudong chaba sing piba Rainbow Vision ni Paulo Jare.